लीदी उइथाख्रबनिना जेकोबना कौइबदु तारमदे जेकोबसु हौगतनबा होनाजै अदुबु मतम कुइना चटपा लेंबा तौरुदबना मसा अदो लोइना पंगथरम्मि जेकोब सोर सांगना चिंखतली अदुगा खरा कंतकना तमो ली उइरंबदगी मसादु लेंगई ममिद हायरप पांगथोलगा हकाम वावा चरम्मि हायरप मनाउदि येंगलुबदा जेकोबना मंगोंदा येंगदुना लेरंबदु उबदा ली स्वाइलावी ना ली हरावबना रूम अदुदगी चेंथोखी डॉक्टर कौरगा जेकोबु येंगहलम्मि डॉक्टर अदुनसु अतोपे स्टाफ खरगा कौरगा वरी सानरम्मि ग्याला ए हाइचेपा खक्तनी मखुतपुदी खर खर लेंबा ngamlabasु मखोंदी करिमता लेंबा ngamamde मखोई मैम तानरगा जेकोबु मसाज तौबिनबा अमदी तपना तपना ngakpiraga हौगतनबा होनारम्मि ली वखल हरावबना लोरे अदुबु मयुम हन्नबगी वाफमदि लेट्री मरमदि जेकोब मसा यामना सोली चटपसु ngamdri ममाय अदुसु सर्जरी तौदे याखिरोय लीना डॉक्टर हंगबदा था अममुक लेखरम्मि लीना वखलदा एखाबुकी फिरदी नंगलरोय कमदौने चटपे हेक ngambaka yumda hankhibana farida ममाइगा सर्जरी तौरीगीदा फजरीङैदा यामना काकपदा सक्थिबा मीगी चैनादसु खर खंगलसनु असुमना लीना डॉक्टरदा ममाई अदुदी सर्जरी तौरुसे हारम्मि नुंगतिगी लीना मनावबु ngakpiraga खरगा चपा तमम्मि नर्स नुपी अमनसु थाव तेबिरागा नुंगतिगी मसाज तौबिरम्मि जेकोबना तमो अयमदु चनिङे लीना चटपदुदाइको अदुगा हलदौने लीदी मनावना ग्यान तारपसिदा हरावजरिबने अदुबु जेकोबना करी खले हाबदुदी खंगजबा नते मचिन मना वाकिंग ओइना पागलोमदा तपना तपना थोरई जेकोबना रोजरना विनर ओइख्रबा लींगकना खोइनो नंगाइदुबा जेको मचिंगदा तुमथोकलगा साउनिंग बोय नुंगाइतबोय ओइ दोगिदा फाइटरगा ओइजारोय ली अमुके हेन ngaklammi खोइनो ना नंग हारि मैम दुबा माना दुम विनर ओइदना लेरगा आइनि सुमाइन सुनसोकपसे खुइदौ यम साउनिगे पाबुंगदा लौला आइको ना एकोइनिना लेरिसे मलेशियादने स्विट्जरलैंड नतिए जेकोब ngakna रोजर दे खोइनो मादी मणिपुरदा लेहविदुदि आई हौदबिदा चटखिबा फै फै ली वखल अमा लाई मनावी मतौ अदु उरगा ना नंग क्लास क्या काइनो कइनो आइ काइने ली मतोमदा लाइबकदा थाजिनजै अस लोरेदना कइदोरगे तामो नंग चही क्या सुरगे 12 सुरे नंग तपना तपना लाओ आई स्वाइदा ngehta potharuge जेकोब अंगा मचा दौना निंगाइ तौरई चटखिलो तमो तमो अदु हारगा वावा कपथोरई ली मथाइ नुंगाइत्रदुना डॉक्टर दुदा फोन तौरगा मनावी प्रॉब्लम असी हाइजरम्मि मधु हारकपदगी कोकी डॉक्टर अमो तानरगे येंबा हौरम्मि डॉक्टरना मेमोरी लॉस ओइख्रे अदुबु तपना तपना ग्यान लाकने हाइबदगी ली वखलदु खरा साफरम्मि असुमना हौखिबना मखोइना मलेशियादा लेरक्लिबसी चही अमा फाखिरम्मि इथा थाजजना लीना मपाबुंगदा कॉल तौरई रासना ओलो लीना पबो रास तू चुंखिबा खंगौदे बाबुंगी थोइबा करिनो नोइना तौसिबो बाबुंगबु करमनि हिंखो आइबनो बाबुंग अइखै थोरअनिए अदुबु बाबु ली कपथोरई रासु नुंगाइतना थोइबा हायो सना कम तौरगे
ꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯐꯤꯔꯣꯏ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯔꯥꯖ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯍꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯅꯣꯏ ꯑꯅꯤꯗ ꯐꯔꯒ ꯊꯣꯔꯛꯄꯗꯨꯅꯤ ꯄꯥꯕꯨꯡꯅ ꯉꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯅꯥꯎꯁꯦ ꯍꯥꯟꯅꯗꯧꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯑꯩꯅ ꯄꯤꯖꯔꯤ ꯃꯁꯥꯁꯦ ꯐꯤꯂꯝ ꯁ꯭ꯇꯥꯔꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯃꯃꯥꯏꯗꯤ ꯗꯥꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯃꯃꯥꯏꯗꯨ ꯁꯔꯖꯔꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯌꯥꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯗ ꯁꯛꯀꯥꯛꯄ ꯈꯔ ꯐꯅꯕ ꯑꯗꯨꯝ ꯊꯦꯜꯂꯁꯤꯔꯅ ꯈꯟꯕ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯊꯣꯏꯕ ꯌꯥꯔꯒꯗꯤ ꯍꯥꯟꯅꯒꯨꯝꯅ ꯅꯅꯥꯎ ꯑꯗꯨꯕꯨ ꯃꯃꯥꯏꯗꯣ ꯅꯤꯡꯊꯤꯖꯅ ꯁꯔꯖꯔꯤ ꯇꯧꯊꯣꯔꯛꯑꯣ ꯂꯤꯁꯨ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯍꯤꯛꯇꯣꯛꯄ ꯉꯝꯖꯔꯝꯗꯦ ꯑꯣꯏ ꯄꯥꯕꯨꯡ ꯁꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛꯇꯗꯤ ꯇꯥꯒꯦꯗ ꯄꯥꯏꯍꯜꯂꯛꯀꯦ ꯇꯤꯚꯤ ꯌꯦꯡꯉꯤ ꯑꯗꯨꯁꯨ ꯑꯣꯒꯦ ꯅꯥ ꯁꯦ ꯄꯥꯕꯨꯡꯅ ꯄꯥꯏꯔꯛꯑꯣꯌꯦ ꯖꯦꯀꯣ ꯐꯣꯟꯗ ꯇꯥꯞ ꯂꯧꯔꯒ ꯄꯥꯕꯨꯡ ꯂꯧꯕ ꯂꯥꯛꯑꯣ ꯑꯁ ꯑꯩ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯏꯆꯥꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯀꯩꯝ ꯇꯧꯗꯦꯗ ꯆꯤꯀꯟ ꯐꯣꯛꯁ ꯇꯧꯕꯒꯤ ꯃꯥꯏꯁꯤꯗꯤ ꯗꯥꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯥꯃꯣꯅꯗꯤ ꯐꯔꯣꯏ ꯍꯥꯏ ꯑꯩ ꯁꯛ ꯌꯥꯝ ꯊꯤꯔꯦ ꯄꯥꯕꯨꯡ ꯔꯥꯖ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕꯗ ꯃꯍꯥꯛꯁꯨ ꯃꯇꯤꯛ ꯆꯥꯔꯕ ꯈꯪ ꯍꯩꯔꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯗꯧꯅ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯤ ꯈꯪꯖꯔꯝꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯅꯥ ꯃꯥꯏꯗꯨ ꯁꯔꯖꯔꯤ ꯐꯖꯅ ꯇꯧꯔꯣ ꯑꯗꯨꯒ ꯇꯥꯃꯣꯒ ꯌꯨꯝꯗ ꯍꯜꯂꯛꯑꯣꯀꯣ ꯍꯣꯏ ꯑꯩꯒ ꯑꯕꯣꯛ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯑꯗꯨ ꯍꯥꯏꯔꯛꯄꯗꯩ ꯔꯥꯖꯇꯨ ꯐꯣꯟ ꯅꯥꯀꯟꯗ ꯊꯥꯡꯗꯣꯛꯂꯒ ꯀꯞꯄꯝꯃꯤ ꯂꯤꯁꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯀꯞꯆꯩ ꯃꯅꯥꯎꯗꯒꯤ ꯐꯣꯟꯗꯨ ꯃꯨꯜꯂꯒ ꯑꯩꯒ ꯑꯕꯣꯛ ꯕꯤꯅꯥꯕꯣꯟ ꯆꯠꯈꯤꯕꯅꯤ ꯄꯤꯔꯣ ꯌꯥꯔꯦ ꯖꯦꯀꯣ ꯐ꯭ꯔꯤꯗꯤꯡ ꯐ꯭ꯔꯤꯗꯤꯡ ꯆꯣꯡꯖꯩ ꯑꯝꯇ ꯄꯥꯏꯈꯤꯒꯦ ꯄꯥꯕꯨꯡꯗ ꯑꯩꯒꯤ ꯀꯩꯅꯣꯝꯇ ꯂꯩꯕꯤꯌꯣ ꯍꯥꯏꯈꯤꯒꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯁꯒꯣꯜ ꯑꯝꯇ ꯂꯩꯕꯤꯌꯣꯕ ꯌꯨꯝ ꯌꯧꯔꯒ ꯀꯣꯟꯅ ꯂꯩꯕꯤꯒꯦ ꯑꯩ ꯁꯒꯣꯜ ꯌꯥꯝ ꯊꯧꯅꯤꯡꯉꯦꯕ ꯍꯣꯏ ꯃꯦ ꯂꯩꯒꯦ ꯃꯦ ꯑꯗꯨ ꯇꯥꯃꯣ ꯄꯥꯕꯨꯡꯅ ꯃꯥꯏꯁꯦ ꯁꯔꯖꯔꯤ ꯇꯧ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯁꯛꯇꯨꯗꯤ ꯐꯖꯍꯟꯅꯤꯡꯗꯕꯅꯦ ꯑꯩꯅ ꯁꯛ ꯊꯤꯔꯗꯤ ꯃꯤꯅ ꯂꯛꯅꯔꯛꯀꯅꯤꯌꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡꯋꯥꯏ ꯒ꯭ꯌꯥꯟ ꯂꯥꯛꯑꯀꯥꯟꯗ ꯑꯐꯥꯎꯕ ꯁꯥꯔꯛꯑꯕ ꯑꯦꯁꯤꯠ ꯍꯩꯖꯤꯟꯗꯧꯅꯤ ꯅꯃꯥꯏꯗꯨꯗ ꯁꯣꯝꯗꯅ ꯔꯥꯖꯅ ꯇꯣꯟꯒꯤ ꯑꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯑꯝꯃꯤ ꯔꯣꯖꯔꯁꯨ ꯖꯦꯛꯁꯨ ꯑꯦꯔꯤꯛꯁꯨ ꯂꯣꯏꯅ ꯀꯧꯔꯝꯃꯤ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯐꯝꯃꯝꯃꯤ ꯇꯣꯟꯅ ꯃꯌꯥꯝꯒꯤ ꯀꯣꯐꯤ ꯁꯦꯝꯂꯒ ꯄꯨꯊꯣꯔꯛꯏ ꯔꯥꯖꯅ ꯀꯦꯛ ꯂꯩꯔꯛꯄꯗꯨ ꯄꯨꯊꯣꯔꯛꯏ ꯇꯣꯟꯅ ꯄꯥꯕꯨꯡꯒꯤ ꯕꯥꯔꯗꯦꯔꯣ ꯔꯣꯖꯔꯅ ꯅꯠꯇꯦ 27 ꯑꯦꯄ꯭ꯔꯤꯜꯗ ꯄꯣꯛꯄꯅꯤ ꯄꯥꯕꯨꯡꯗꯤ ꯖꯦꯛꯅ ꯀꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯔꯒꯦ ꯄꯥꯕꯨꯡ ꯔꯥꯖ ꯀꯦꯛꯇꯨ ꯀꯛꯑꯝꯃꯤ ꯑꯗꯨꯒ ꯁꯦ ꯅꯪꯅ ꯑꯍꯟꯅꯤꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯏꯟꯕꯤꯔꯒꯦ ꯖꯦꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯦꯛꯇꯨ ꯆꯥꯔꯝꯃꯤ ꯔꯥꯖꯅ ꯃꯊꯪ ꯃꯊꯪ ꯀꯦꯛꯇꯨ ꯏꯟꯕꯤꯔꯝꯃꯤ ꯃꯌꯥꯝꯁꯨ ꯌꯥꯝ ꯈꯪꯅꯤꯡꯅ ꯔꯥꯖꯇ ꯄꯨꯂꯞ ꯌꯦꯡꯉꯛꯏ ꯔꯥꯖ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯏꯪꯅ ꯇꯞꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯁꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯦ ꯃꯌꯥꯝꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯖꯦꯛ ꯑꯃꯗꯤ ꯔꯣꯖꯔꯅꯤ ꯔꯥꯖꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯨꯏꯔꯣꯏ ꯊꯣꯔꯛꯑꯅꯤ ꯇꯣꯟ ꯍꯔꯥꯎꯃꯟꯕꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯁꯠꯇꯩ ꯊꯣꯛꯆꯩ ꯃꯦꯝꯆꯥꯅ ꯑꯗꯨꯅꯅꯤꯗꯅ ꯏꯌꯥꯝꯕꯨꯡꯅ ꯉꯁꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯩꯁꯦ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯥ ꯑꯅꯤꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯣꯔꯛꯄ ꯑꯣꯏꯔꯁꯅꯨ ꯅꯨꯃꯤꯠꯇꯨꯗꯩ ꯇꯣꯟꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯠ ꯅꯨꯡꯖꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥꯏ ꯑꯗꯨꯁꯨ ꯁꯔꯖꯔꯤ ꯇꯧꯒꯗꯕ ꯍꯌꯦꯡꯅ ꯉꯥꯏꯔꯦ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯤꯗ ꯀꯨꯞꯅ ꯁꯤꯟꯅꯔꯛꯄ ꯋꯥꯐꯝ ꯄꯨꯝꯕ ꯂꯤꯅꯁꯨ ꯃꯅꯥꯎ ꯑꯗꯨꯕꯨ ꯀꯨꯞꯅ ꯁꯦꯟꯅꯖꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯇꯤꯚꯤ ꯌꯦꯡꯕ ꯑꯗꯨ ꯀꯥꯔꯇꯨꯟꯗ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯂꯤꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯏꯁꯩ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ
ꯖꯦꯀꯣꯕꯅ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯃꯁꯥꯗ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯪꯉꯨ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯆꯍꯤ ꯍꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯔꯝꯕ ꯑꯗꯨ ꯄꯨꯔꯥ ꯐꯔꯦ ꯈꯪꯂꯅꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯤꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ "ꯅꯥꯎ, ꯖꯦꯀꯣꯕꯅ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯀꯩꯅꯣ ꯑꯩ ꯆꯍꯤ ꯑꯃꯨꯛ ꯍꯪꯉꯛꯏꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯅꯪꯒꯤ ꯕꯥꯔꯗꯦ ꯀꯨꯏꯗ꯭ꯔꯦꯗꯅ꯫ ꯆꯣꯏ, ꯏꯁ ꯍꯩꯄꯥꯗꯤ 1 ꯑꯣꯛꯇꯣꯕꯔꯗꯅꯦ꯫ ꯑꯩ ꯍꯧꯖꯤꯛ 17 ꯁꯨꯔꯦ, ꯀꯩꯗꯧꯔꯒꯦ? ꯂꯤ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ꯫ ꯋꯥꯉꯥꯡꯒꯁꯦ ꯈꯔ ꯑꯞꯒ꯭ꯔꯦꯗ ꯂꯥꯛꯑꯦ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯖꯦꯀꯣꯕ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯁꯔꯖꯔꯤ ꯇꯧꯅꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯃꯌꯥꯝꯁꯨ ꯍꯥꯟꯅ ꯃꯤꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯂꯝꯗꯝ ꯑꯗꯨꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯖꯦꯀꯣꯕꯄꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤꯅ ꯁꯔꯖꯔꯤ ꯑꯁꯤ 100/100 ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯄꯅꯤꯁꯃꯦꯟꯠ ꯐꯪꯗꯣꯔꯤꯕꯅꯤ꯫ ꯒꯣꯚꯔꯟꯃꯦꯟꯠꯅꯗꯤ ꯖꯦꯀꯣꯕꯀꯤ ꯁꯔꯖꯔꯤ ꯇꯧꯕ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯁꯛꯇꯨ ꯐꯖꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯁꯤꯜꯂꯛꯏ꯫ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯀꯝꯄꯤꯇꯤꯁꯟ ꯉꯥꯛꯇꯅꯤ, ꯑꯩꯅ ꯃꯍꯦꯜꯂꯦ ꯃꯨꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯖꯦꯀꯣꯕꯀꯤ ꯍꯟꯗꯛꯇꯒꯤ ꯏꯟꯗꯤꯌꯥ ꯃꯦꯂꯦꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯐꯒꯠꯅꯕ ꯃꯦꯂꯦꯁꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯁꯔꯖꯔꯤ ꯂꯣꯏꯔꯛꯄꯗ ꯁꯦꯠ ꯇꯥꯗ꯭ꯔꯕꯁꯨ ꯃꯃꯥꯏ ꯄꯣꯝꯈꯠꯂꯕꯁꯨ ꯒꯨꯂꯤ ꯆꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯃꯥꯏ ꯑꯗꯨꯕꯨ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯐꯣꯝ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ 10 days ꯍꯧꯈ꯭ꯔꯦ, ꯃꯃꯥꯏꯗ ꯅꯞꯄꯤꯕ ꯕꯦꯟꯗꯦꯖ ꯑꯗꯨꯕꯨꯗꯤ ꯂꯧꯊꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯆꯥꯕ ꯇꯤꯚꯤ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯂꯤ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯖꯦꯀꯣꯕꯅ "ꯇꯥꯃꯣ, ꯑꯩ ꯕꯤꯌꯔ ꯊꯛꯄ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ?" ꯂꯤꯅ "ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯄꯦꯜꯂꯦ ꯑꯣꯏꯕ." ꯖꯦꯀꯣꯕꯅ ꯁꯥꯎꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯤꯅ "ꯍꯥꯏꯔꯣ." "ꯍꯣꯏ ꯌꯥꯔꯦ, ꯊꯛꯆꯔꯣꯏꯒꯦ." ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯅꯁꯥꯅ ꯈꯪꯖꯕ꯭ꯔꯥ ꯍꯪꯕꯅꯦ꯫ ꯖꯦꯀꯣꯕꯅ ꯁꯥꯎꯔꯒ "ꯆꯍꯤ 12 ꯁꯨꯔꯕꯅꯦ, ꯑꯩꯁꯦ ꯕꯤꯌꯔ ꯐꯥꯎꯗꯤ ꯊꯛꯄ ꯌꯥꯏꯗꯅ." "ꯌꯥꯈꯤꯔꯣꯏ, ꯆꯍꯤꯒꯤ ꯅꯠꯇꯦ, ꯅꯃꯥꯏꯗꯒꯤ ꯕꯦꯟꯗꯦꯖ ꯐꯥꯎ ꯂꯧꯊꯣꯛꯇ꯭ꯔꯤ, ꯊꯤꯕꯣꯡ ꯂꯥꯎꯁꯤꯗꯤ." "ꯃꯥꯏꯗꯒꯤꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯠꯈꯤꯗꯣꯏꯅꯣ?" "ꯊꯥ ꯑꯃꯃꯨꯛꯇꯤ ꯊꯝꯈꯤꯕ ꯇꯥꯔꯤꯌꯦ." "ꯄꯦꯜꯂꯦ ꯑꯣꯏꯕ." 20 days ꯂꯩꯔꯒ ꯂꯤꯅ ꯃꯅꯝ ꯑꯃ ꯂꯥꯛꯑꯦꯅ ꯖꯦꯀꯣꯕꯀꯤ ꯀꯥꯗꯨ ꯊꯣꯡ ꯁꯠ ꯍꯥꯡꯂꯨꯕꯗ ꯖꯦꯀꯣꯕ ꯆꯨꯔꯨꯞ ꯊꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯎꯕꯗ ꯄꯥꯈꯠꯅ ꯇꯨꯡꯗ ꯆꯠꯂꯣꯠꯈꯤ꯫ ꯂꯤꯅ "ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ?" ꯖꯦꯀꯣꯕꯇꯤ ꯀꯤꯃꯟꯗꯅ ꯁꯨꯡꯈꯨꯝ ꯈꯨꯝꯃꯛꯇꯦ꯫ "ꯑꯣꯏ, how old are you?" ꯄꯥꯎꯈꯨꯝꯒꯤ ꯃꯍꯨꯠꯇ ꯖꯦꯀꯣꯕꯅ "ꯍꯌꯦꯡꯗꯤ ꯊꯛꯑꯔꯣꯏꯒꯦ ꯇꯥꯃꯣ." "ꯑꯁ, ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕꯅꯦ?" ꯖꯦꯀꯣꯕ ꯄꯥꯈꯠꯅ ꯁꯠ ꯈꯨꯝꯃꯛꯏ꯫ 23. ꯂꯤ ꯍꯥꯏꯔꯞ ꯃꯈꯨꯠ ꯊꯦꯛꯑꯒ "ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯗꯤ ꯌꯥꯔꯛꯀꯗꯣꯔꯦ." 30 days ꯂꯩꯔꯒ ꯃꯃꯥꯏꯒꯤ ꯕꯦꯟꯗꯦꯖ ꯑꯗꯨ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯗꯣꯛꯇꯔ ꯃꯌꯥꯝꯁꯨ ꯖꯦꯀꯣꯕ ꯎꯕꯗ ꯍꯔꯥꯎꯔꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯝꯃꯤ꯫ ꯂꯤꯗꯤ ꯏ ꯀꯥꯔꯝꯃꯤ꯫ ꯀꯩꯅꯣ ꯃꯣꯏꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯣ? ꯃꯦꯃꯣꯔꯤ ꯑꯃꯨꯛ ꯂꯣꯁ ꯑꯣꯏꯍꯟꯗꯣꯏꯅꯦ ꯌꯦꯡꯉꯣ꯫ ꯅꯣꯛꯇ ꯌꯥꯗꯕꯅꯤꯅ ꯃꯥꯁꯨ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯅꯣꯛꯁꯤꯟꯅꯩ꯫ ꯑꯗꯨꯒ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯅꯨꯡꯁꯤꯅ ꯂꯥꯏꯕꯛꯇꯤ ꯆꯨꯞꯄꯤꯔꯝꯃꯤ꯫ "ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯜꯂꯦ." ꯖꯦꯀꯣꯕ ꯍꯔꯥꯎꯖꯩ꯫ "ꯆꯤꯡꯗꯨ ꯇꯥꯃꯣ." ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯦꯂꯦꯁꯤꯌꯥ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯨꯝꯕꯥꯏ ꯑꯦꯌꯔꯄꯣꯔꯠꯇ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃꯈꯛꯅ ꯖꯦꯀꯣꯕꯀꯤ ꯐꯣꯇꯣ ꯀꯥꯞꯂꯒ ꯐꯦꯁꯕꯨꯛꯇ ꯁꯦꯌꯔ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯁꯦꯜ ꯃꯥꯡꯂꯅꯤ ꯄꯥꯈꯠꯂꯨꯔꯕ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯗꯛꯁꯟ ꯃꯌꯥꯝꯗꯨ ꯍꯔꯥꯎꯕꯅ ꯖꯦꯀꯣꯕ ꯎꯅꯅꯕ ꯌꯣꯝꯁꯤꯜꯂꯛꯏ꯫ ꯖꯦꯀꯣꯕꯅ ꯁꯥꯎꯔꯒ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯗ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯅ "ꯅꯥꯎ." ꯖꯦꯀꯣꯕꯅ
Nang chay kaya sudoy na. Jacob na yam lim na 30 sudoy ni. Kaidarage. Lee ngak na Jacob ke apartment duda week amamang leremlaga makoy Imphal da lakna hotnarami. Jacob na hanagi loisingkidaba film adu khakta oina shooting torani. Anauba contract amata loroi. Aduga haudriba script amata su makha chitharo harami. Mahaki pau adu tabada magi fans singdi thamoi sokna nungai jaramde. Kari maramgi na hangnarai adubu reply piramde. Machin manau yoruklani pau tabada mayamdi haraubagi pangkhai leitre. Yamlaba police gari amadi bodyguard mayamga loinana Rasna machanibu airport ta lawba chatlami. Cameraman amana lona namkhiba photo adusu laibak chinba tungna viral chatlabani. Hani tigi haujikna hena sakchu phajaba hengalakpa sida fansing su sumsum hengalai. Kanglaipakta leiriba nupi angang ahal khaktana Jacob pu taseng uhongnaba photo ka phongnaba yamjinari. Ngihaki matung machin manawna tunglagliba flight adu landing tawrai. Rasi manungda changlaga ngaiduna lerami. Makoy anina flight tagi hekum tharakpaga Ras mapira chelai. Jacob na Babo Lauraga kana chelai. Li sunong minong may inajarai. Babungi siya na. Babungi thoiba. Kanasu leijadraba Rasna kuina urudraba macha anibu ujaba phangba sida nupa orabasu kapthurai. Jacob na mapabungu kolaga Babo kai kapino. Rasna awa bagi pina tisana nungai bagi pini. Lina mapabungi makhong paraga asum harai. Nachana aranba kaya tawrabasu babungna nachagi pap adubu kopiyo. Ras amuksu kapaga machanupa ahalbu konjarami. Babungi thoiba ichadi thauna leiba maitai nungsa athobani. Mapuk tesu ichadi thauna leiba oyuko. Oi babu mathang mapuk haiba amasu leremlagadi babungi nacha oina adum phanganbiyo. Lao Lina Roger laktraba lakte hotel adubu mana chawna mateng panglibani masu wajarabani. Roger gi makutta ratan su leikidre. Li ngakna koino asibo asengbo babu asengbani chatnaba tawsi. Machin mana ubada leiramliba nupi mayamdu law khongba horai. Jacob su makut thangalaga fansingi puning chingsinjarami. Magi bodyguard mayamna mang tharaga Jacob pu puthokirami. Liga Raska car de tongminarai. Jacob ti Eric na thoriba car du de lai. Eric na welcome home boss. Jacob na kamdore nungari boss. Ngihaki matung hotel yaurai. Jacob lai tabada ton ga Roger ga thongminarai. Jacob na hello my friend. Adu haraga Roger makoi ani konchinai. Jacob na Roger gi narumde tapna nangshara. Roger ngakna Jacob pu sathadok lagi hingai. Jacob na tono onchilaga hai som Roger gi sara. Tonda natana mayam du loina ngakning nei. Jacob na amuk tapna Roger gi nakong mayada Masupudi fuzi haibu thawhing manamla masuk manamla nami chetlo masa. Lina Jacob gi kudang du taparaga kino ne memory card oribani na changasla. Jacob na okay brother aduna nang chai gas surage 35 ai ngone gi hankre